ngasi numidang wairam phonghiba tongan manipuri siphongsingdagi amasum thokhiba thawdo wathokingdagi maru oibi I pausung khonga saraga manipur top channel gi maikeidagi myamna thamjagi ahanbada BJP gi president saragi escort kapada amasokle thawdok tu soklaba 7MR gi personal phibam luri haba pawma maruiba pawmoina report tawri Bharatiya Janata Party BJP Manipur Pradesh ki president oidibi adhikari mayum sarda devi gi Buraribam Laikai Adhikari Mayum Lairak Talaiba, Yum the score on Nalaiba, 7MR personal and Ningai Sangdan Narakpadigi, Nomaina Kapa personal Amasokle, Soklaba personal do Aruba Pibam the Lakanari. Ngasi Ayupung Tararom Tabad Impal East District Police Key, Brakapuraribam Laikai Adhikari Mayum Lairak Talaiba, Sardagi Yum the score on Nalaiba. Personal ahum wari watai sanarammadigi ningai sangdanaratuna personal anigi marakta akan mamongna munaki Urkhul district ki litandagi rifleman Thongin thang baite rifleman number 13200156 na kongba na haruptagi aribam Bimol Sharma rifleman number 9772 da AK47 na mamaida kapadagi khutakta Jenims hospital pukhatki Pausina Makataraduna Makoi Ayukta Karigumba Ama Samin Takminaruraba Akan Mamong Mara Yet Narakpani Hari Solaba Bimol Sarma Hausi North AOC the Liberas Midisti the Aru Pibam the Lakanari Nakalamarumda BJP Manipur Pradesh ki President A Sarda Amadi Maki Mapureba the Sobanta Ngarang Center gi Makok Thongba Lusing Busing na Kauraktuna Delhi the Lady Bani President gi Laitabagi Kudong Saba Lauduna personal singadu Ayuk Angan Madagi Saba Takpagi Tabak Sathakhre Yum Aduda Leba Miyoi Singdagi Pangba Pauda Nomoi Makol Amakaki Adubo Nomoi Makol Mandi Haina Lainaringai Matamduda second MR gi driver Oina Leba Kelena Tolaktuna Nomoi Kapnabagi Paudu Pirakibani Hari BJP Manipur Pradesh ki President Sarda Devina President ki Phamhek Pukraba Matung Numit Kuni Lairaga Yumaduda Escort Oina Taresuba MR Personal Taragataruk Escort ki damak tharaki Loinana Sakaramasum Private ki driver ani yauna punna Makoi Taraganipan Maphamduda Lebani Ngasi ki Thautok Thokpa Matamaduda Laisram Sarat Kauba Kamandena duty toba matamni hari Thaudo aduga mari lainana Porompat PS na FIR ama sanduna case asigi matangda thigat paukhre loinana nongmaina kabluriba rifleman Thongin thang baite wahangpong sathanaba Porompat police station phagatkre hairi hensu pausna phungdorakli atopa pawamana 6 fires na inatragana satnadi haibadu Manipur sarkar na miyamna khangalu RK amusana Manipurda law and order bu makhuta paiduna seasoning mamongna seasonai haina Ngangnarambadu Mangda Tasing na ubo phanglei Manipur 6 fairs satna ribra natragna satna dabra haibadu Manipur sarkar amadi bar sarkarna miyamna khangan phamthoi haina Communist Party of India gi wangangloi RK amusanana demand tawri Party asigi irabat bawon pangthokpa paumising unaba madam hangna makha taraduna pandemic Kamtena wana raba matam asida paliba BJP sarkar sina miyamna ngahak ki obu warep satna duna lady Center ga 6 fair tawnariba larholup NSN IM gi camp Manipur da laiti hairaga asawa camp kayadigi larholup asigi miyoi singna tholaktuna masak nairakpa yaba miyoi sing phuba ot naiba amadi tamthina hatokpagi thabak lisang sina satharakliba sida center amadi state sarkar na tumina yenglibagi maram miyamda khangadabani radio amadi pauksi singda tat pa tawduna wajau ngam khaktana di Manipur gi law and order ngak pangamloi State asigi oiba law and order gi Manipur sarkar da power pifam thoi adubo center na hiramasida khut thingjinduna Manipur miyam gi right matlibasi atubo matamda loisina na bonabiyo CPI National Legislative Council gi mifam hayengdigi hauduna Delhi da pangthokkodriba mifam asida Manipur gi hauji oiriba law and order gi wafam puthoktuna khanagani loinana abon mai miat ki matang na CM ki JC na sangchilakpa khongjang kudimakta CPI Manipur state na su mapung phana sagot kani haina phongdokhi atopa pawa manamu sengdok warol khurai angom laikai da laiba lai mayum babuyai ma apokpa lai mayum Sudarshan Sharma aihakna pauksi gi khutang na sengdok warol amakak thamjari madudi aigi imau nupi thaudo asi haukiba sahi English ni taraga mapan gi June tha da thokibani Thaudo asi thokraba matung mara leire hariba
Isa nupa Laimayum Siam Sundar Laikai Miami Warep ki matungina Laikai Sidigi Maki Maral gi matungina Sairak Fangzakre Loinana Laikai digi Tanthokrabani Isu asi Pumloi Luisin Kraba Isuni Madugisu Sakhidi Laikai Lady Matung Tarakpada Aiki Imaunupi Laimayum Ongbi Suniana Mawama Oibiki Topom Topa Matau Karimata Taurakta Bahaibadi Athingba Hing Power Mobile Game Sanaduna Letopa Madurigi Imung Manungi Taugodaba Tabak Punama Kairaktuna Imung Mahi Kiarak Hana Lanki Matungna Adugumba Taba Adu Mane Maku Amadi Mapu Roibama Oina Taudanaba Ngang Saki Bakara Dileki Maduda Imaunupi Sonia Mahaki Apokpi Mamara phone Tauduna Ngak Laitana Mapam Puduna Sachiba Taudokia Yakre Adubu Kainaba Yadi Haiduna Isa Imo Ama Oina Kiarak Yum the Laknaba Koki Aduga Housing Maksu Mahak Mapam the lady Hauki Batang Taragamapan Tamapan English and Kungamatoi Mapu Yum the Laknaba Kobasaki Makubo Ama Oina Masanupa Sudarsan Mapu Roibaga Maduda Mahak Amadi Masunupa Atomba Lakidi Madugi Mahuta Mahapu Kobasaluba Mapu Roibabu Puduna Talaki Marampuna Masi Laiduna Imaunupi Soniana Mangonda Otle Naire Mapu Kobu Lakti Haidibasi Arano Wapangaktani Aduna Haujiksu Imaunupi Soniabu Intokpa Laizade Loinana Yumda Halaktuna Napu Roiba Nasamadi Ahalamangi Seba Tauduna Gyantana Sikon Nakon Lainaba Hanagi Punchita Lainaba Press Media Gi Tong Singdo Warol Sitamzari Makatana Awayakum Tauduna Laibana Punamaki Apabu Oiroi Hanesu Haizariba Laimayum Babuyama Kura Angom Laikai Hanesu Tambirai Makasa Tarakpoina to Papamana Abon Mai Misi NIA Tigana Basinakre Manipur State Home Department Gi DGP na propose Toropagi Matungina Ministry of Home Affairs CTCR Division Government of India ki Under Secretary Kritis Kumar ngarang thokiba order amagi matungina haukiba September 12 da Tamenglong headquarter da Chief Minister yawba thoram amada kidnap tawbaga loinana miyathina hatokraba athon abon magi MCSC National Investigation Agency NIA da sinaduna thawdo osida sienaba miyoi punamak athuba matamda thiganaba mari leinaba se sang piraknaba khankhre Miad aduga mari lainana lakotkiba FIR case number 4 close 9/2021 TMLPS asigi makhada marueba documents Ministry of Home Affairs ta pikhalannabasu khangalle haina Manipur Sarkar gi Special Secretary Home Gyan Prakash na sirolamadasu thokre makasa tharakpoina ngasi Manipur gi COVID-19 update ma'am na thamjage Haukiba pung kunga mari sida state sida apun boina miyoi lising ani ga sani pan ga kunga mathoi COVID test tauki amasum apun boina miyoi sama ga yankhai ga mapana COVID-19 positive oibigi report fangki miyoi ahum amana COVID-19 positive oiba laikhidre haidi ngasi go ba apun ba positivity rate si 5.6% laidi hensu report tauri ngasi COVID-19 positive oiba thengnara khraba miyoi sama ga yankhai ga mapana si Bisnupur gi manga Sandel gi ama Chusampurdagi Taret, Imphal Eastagi Kuntraga Manga, Imphal Westagi Marfuga Mari, Kangpokpidagi Ama, Ferzoldagi Manga, Senapatidagi Ahum, Tamenglongdagi Ahum, Tenopaldagi Manga, Thawbaldagi Taret Amasum Urkuldagi Ahumne. Ngasi COVID-19 positive oiduna laikhidraba mi ahum masina Imphal Eastagi ani Imphal Westagi amani hainasu COVID-19 updates na report kari. Makasa tharakpoina to papawa mana Operation Chathakhre miyoi kya masinangkhre. Handak India gi Vice President Benkaya Naidu Imphal Lakaduri Besigi Section Tharang Lakhat Poina Imphal West District Police CDO Bazar Unit Yauna Apunba Tim Amana Nagamapal Zalan Trorsing Boragali Nagamapal Kalibari na singba mapam kyada ayupung taret makhaidagi nipan makhai fabo Operation Chathakhre miyoi humfuga mangarom verification satharaba matungda apha apundi yaukidi hari amaromda IBS Takyel gi akhoi bida leba yum sani rom da leba miyoi sahum rom Imphal West ki kamana kangbu aman Operation Chathakhre apha pun paudi leite hain su report tauri ato papaw manamo athon abonmai misigi matang ngasi paksana protest Chathakhre laikhidraba athon abonmai gi langol tarung da leba yumda wangkhem kendra gi MLA ke mega sandrana hakthingana satuna imung manung gi awaba do saru yakre Misi sigi matang na asumba langla langzen puthok triba phawba MPCC gi maikei digi mateng pangkhigani hain su phongdokre amaramda ngasi mihat sigi matang na semkhiba JC na sinduna tonga tongan mafam sing koirengai singmairong pantilong gaiphunam namdulong ragalong
Kakhulong, Kaisamthong, Mahabali, Moirangkhom, Mejorkhul, Sangaipro amadi Naikalongi mafamsingna miyar asigi asumba langlangjin puthokpiyu haina protest tawkhre haina spau sina sumakhatana su phongdorakli